UPSC madi similar exams in Falda Center Ohenaba Eningthou Leisemba Sana Jaubana Parliament Pukatpi Bedagi Ayaba Fangle Tabada WAMA Eningthou Thagatpa phongdokchari Wakalon Manaba Apunba WAMA Kanglei Pak Nangasi Thadorokpa Cherolamada UPSC similar exam Thaning Bakaya Sathok Sasinda Kudong Chada Bakaya Lebana exam Thaba Chatpa Ngamnadabagi Awaba Adukara Makaide Safaragani UPSC Naloba exam Singda Maite Mayekne Iba Yanaba Eningthou Nakana Honaduna Lakpagi Mahai Fangkre Adubu question adi Bengali Mayekna Ibasi Maite Mayekna Ibiu Haina 0 hour da Eningthou na Pukatuna Nainabi Babu Thagatlaklli Eningthou gi Sana Konungda WAMA the exam Thagadaba Singi Mama Mapa Sing Yauna Puna Faminaduna Hiramasi Matanga Su Kanani Nabasu Lakrabani Eningthou na Pukatpi Kiba classical language ki Matang Pukat Kiba Lakrabani Marile Nabasingna Atuba the Tabakta Onto Pinaba WAMA na Lautuna Lakli My Park River Foba Laukini Hauzekti Committee Su Semlabanina Marile Nabba Che Chang Thabiduna Atubada classical ge thakta chalhauna ba honabiu Eningthou Leisemba Sana Jauban Oina Thou Purak Padagi Irai Park Iram da Masike da Mak Sial Yek Tamayak Hapinaba Sana Mahi Lining Chatpasing Nikok Thibeda Hapinaba Maitei Mitei Bu ST ge thakta Pukat Pinaba Taksin Biki Haina Cherola da Haidi